Taramathu Suba Manipur Legislative Assembly gi ahan mifam ngasidagi hawkhre Manipur gi miyam gi yai pathorang amasung service ki damakta pro people oiba government ama oihna na bohonagani haina governor na phongdokre Chief Minister N Biryan Lupa crore lising hum sanipan kunganipan henbagi budget estimate puthokre amadi Manipur BJP government amal laklabanina ziri Imphal railway project athubu batamda losilagani haina railway ki Minister of State Rajan Gohen na phongdokre Kurumjari ISTB ki pawmiyang tabiri basing taram okjari Hauzik maru pau sanong pijari Taramathu Suba Manipur Legislative Assembly gi ahan mifam ngasidagi hawkhre ngasi ahobunu mita Manipur gi Governor Dr. Nazma Heptullah na Assembly da mahaki warol thamki Manipur miyam gi yai pathorang amasung service ki damakta pro people oiba government ama ohena na mohonagani ban amasung blockade leitaba Manipur ama ohenduna state asida hiram khudingmakta saukhatpada apanba ohendana naba government asna honagani Act is policy ki khudong saba loduna region asida khwaidigi saukhatpa state ama ohena na mohonagani lambi thong singi phibam phagat hananaba district khudingmaki afaba lambi thamnanaba government asna honagani national highway sing phagat hanba haibasi government asigi ahanba thodangni regional air connectivity phagat hanaba Manipur government amasung Ministry of Civil Aviation ga memorandum of understanding ama sahi tawnaduna helicopter gi service hodona na basu hotnari Zari Tupul Railway ki thabak sing thaningai oina sangsilai government asina nupi sing graduate power liam na mahi tamana basu hotnagani Central government ki matiang loinana district khudimakta anoba government polytechnic institution sing linkhan anabasu thabak pai lokhatli Rosagi Makhada engineering college amasu linglagani National Sports University ki athuba matamda course honana bidamakta hojik leriba sports infrastructure sing asi matam khargi oina university ki campus oiduna satharagani haki Governor na mahaki address ta current financial year ki planning amadi finance ki lupa crore lising mari sohum nifuga mapar lakh yankhai manga oramba adu revise tawraga crore lupa lising manga ga chani yankhai manga lakh kun ga taret oirgani mapung oiba sanpham asida central government ki saruk lupa crore lising ani satruk tarahum dogi lakh humdra ga taret yawrabani handaki anoba sarkar asina National Food Security Act asi yamna transparent oina mathau tawhanningbagi apamba phongdoki Education sector, power reformation, irrigation, horticulture and soil conservation, pisciculture, health and family welfare, amadi connectivity, sakhot papuraknam gidamakta thazaba piri. Anoba sakarasina agriculture and the allied sector, amadi natural resources, veterinary and animal husbandry, drinking water and sanitation, public works and infrastructure, urban planning, infrastructure, rural development and the panchayati raj amasung Tourism yauna department ataisu khumang sausin nana bahaiki Nungtal gi mifamda governor gi address adubu minister TS Biswajit na thagat pagi motion pukhatki motion adu MLA Awangbo Niumaina propose tawki aduga makha sathar poina handakta laikhidraba Manipur Territorial Assembly gi member oramba Linjalan Gangte Manipur Legislative Assembly gi member oramba Thoksom Kunjo Professor Gamumi Kamai Haikruzam Thoi Thoi Haji Abdul Salam Himnam Yaima Amadi Rajya Sabha gi member oramba W Kulibidhu gi obituary reference pangthoki obituary reference atu da ruling gi makete gi Chief Minister and Biren Deputy Chief Minister Y Joykumar MLA Salam Rajan Amadi Dr S Ranjan Saryaki opposition gi makete gi MLA O Ibobi Gomidas Konthaujam and Loken Fazur Rahim KS Zoykishan AK Mirabai Abdul Nasir Amadi TS Lokeswar su awaba phongdok pada Saryaki Members na hinlagi matamda Manipur gi amadi India gi miyam gi damakta loromba thodang singtha bagaloinana house na ni tumina leptuna lai kidraba singi damakta thawai na ingna chingna runub gi damakta thawni ki mathang da lupa crore lising amaga chahum nipan henbagi demand for supplementary grant lising ani taraga taret puthoki Chief Minister na supplementary grant putholoba matungda lakliba July tha phawbagi tha mari gi oiba lupa crore lising ahum sanipan kungnipan henbagi budget estimate thambagaloinana motion for vote on account su house to thambagaloinana ngasigi mifam losinduna hayeng ayuki pung 13 taba phawba speaker na mifam yeithoki
Railways के Minister of State Rajan Gohena Manipur da BJP na lusingba government ama laklabani jeri Imphal Railway project athuba matam do losilagani habigi thajaba phongdokre numit nini ge kongchat tanga se Imphal da thunglakiba Union Minister na anoba government asina state asida sakwa thorangi thabak kaya marum pakhat lagani economic blockade yauna atai maram kaya dagi thintaraklaba railway project asi chapchana information ama project mafam dagi lawrba matung thinta horiba thabak sing menkhan anaba honagani Imphal da hek thungba matung Rajan Gohen none da chatuna project asi ki thabak thorom sing yengsin thre तो देखिए सरकार बन गया इसीलिए तो मैं भी आ गया हूँ क्योंकि जल्दी जल्दी यहाँ रेल लाइन पटरी लाना है इसीलिए आ गया हूँ तो ये तो बहुत मणिपुर वासियों के लिए अच्छी खबर है जरूर अपना सरकार ने अच्छा काम करेंगी और ये तो हम सभी जानते हैं ये बहुत प्रॉब्लमेटिक स्टेट है इसको जितना भी सुधार लाना है जरूर मेरा विश्वास है इसी सरकार जो भी सुधार लाना है उसको लाएंगे Maisum Cultural Meet ama Ukhrul District ki manung sanba New Kanan Khuldang asi haukhre Maisum na RN Culture ki khosam naraga pangthokiba meet asi hodokpada RN Culture ki Director Dr. K. Sushila Takul naga unaulongi kes rahing khunganing thau ai mangsuwa Maisum ki President YL Philsamsu Saruyaki Director L. Sushilana Department asina lamdam asigi na yokat anabigi damakta akan mathabak lokatuna lakli siya da thabak tawi harga sel loktopagi hainabi asi thadok asi masigi damak department na haktheng ngana satuna yengsinba haure haiki Maisum gi President YL Philsana lub asina chingi nat yokat anaba matam gi thabak pangthoktuna lakli lamdam asida khundamina riba phurup singi nat asi amaga exchange tominaduna khangminnanaba honaba mathau tai haiki ai message thanni moroi angansi young generation culture tawraga mi mamang da ikai culture tawraga modern age da yano haba ama local concept ama litu totally no 100% incorrect Miwa bigi kusem na nomo magi phumjin khiduna sakam karik level amphel pat kya punbalam ekar lising tara rom gi manungda hojik lemoribe ekar sama rom gi lam asida taseng ba isingi mafam ama lehongna ba People's Awareness for National Advancement Langgol Lai Manai na mari lena basingi pungning singsilli Manipur government gi IFCD na packet ba horokli ba water body asigi work order da piri basana kanglon indana thabak asibu pairi basingna tawning bata tawduna leire haina loop asigi secretary Lystrom mina bantana phongdorokli taru besing yoktuna thamgada ba mafam asida IMC gi amorakai kyamurum pusilaktuna lambi thonbada siznanaba yauna ate hiram kayada su siznanaba gi damakta paisinduna leire mashina afaba ising yoktuna thamnanaba gi damakta hotnariba government ki thausil asida akaiba oirak loi haningai leite maramaduna mari lenibasingna thuba matamda miyang sangbiu haiki koina hana PPP model da environment amadi ecology wing dagi koina paikaliba PPP model da paikat kraba party talk about 30%, 25 to 30% की तब चिंची already लोग टोकियो अरे इम्बदा मणिपुर सरकार की मामले यामा पर शासन में माहन बिगन इसीने अपने इंजीनियरिंग दाहना थमते की कोई already talk पर लोग रहे फोन बा मपान पुकी चक्र याना बल्ला भी सेम है सी में आज मोइन ना तुआन बा ऑर्डर भी लगा करने का बिथोक का मिसाल लाना मिसयूज तो ना बहुत बस डेब्यू अदुग लोइना ना बात तो बोला है सिनाउ सिंग एवं सिबी छवि वाला सिनाउ सिंग ना कोई बायोमेडिकल म्युनिसिपल वेस्ट में आज सिनारगा लंबी सेमगा कोई की कुंगी फ्रेश वाटर वेलएन कनन बगिने चंगजलि खुंजंग सिजा मसिगी कनो मैम सिना थोलगदवा कंटामिनेटेड थोलगदवा तोंगान रिएक्शन मैम थोलगदवा पोट मैम सिगी मसि याबा गमजरोय Food Security Act anaba hawkhibadagi kasamthong kendrada tha 12 rom gi miyamna phangdaba sing phangdana leiriba sigi matangda mari lenaba department gi director DSO amadi cheng agent singna numit tari ni phawgi manungda praja miyamda chapsab ama khanghandragadi makogi mathakta FIR lokhalagani haina ngasi BJP gi ward number 13 gi councillor oinam Romeo na permission da phongdokre mahakna makhata na phongdokibada Haukiba 2016 ni April ki tang kun gamanga dagi lamdamasda Food Security Act na haukrabasu kasamthong kendra gi oinadi lisingani taratret ki March tha yorba phawda miyamna tha mari manga dagi hena Food Security Act ki kana ba phangmangamdri lemori ba tha singi cheng sing kadai da satkrabano habi gi matangda RTI na singba thaduna miyamda
खंगन बिननबगिदमक्ता कयारक हन्ना हाइजखरे मसिगी ओइबा चपचाबा पाखुम अमता फंगबा नमदबदगी मरी लेनब डिपार्टमेंट की डायरेक्टर डीएसओ अमदि चेंग चिंगथोकपदा हकथेंगन यावरिबा मियुसिंगी मथक्ता एफआईआर असि लौखटनबा खोंगथांग असि लौखलकपनी बीजेपी की काउंसिलर अमा ओइना नेशनल लीडरसिंग दा केसामथोंग केंद्रदा फूड सिक्योरिटी एक्ट की मखादा मियामना खुतोंगचाबा फंगदबसिंग फंगदन लेरिबसिगी मतांगदा से इदुना अथुबदा खंगलगनी अथुब मतमदा मरी लेनब डिपार्टमेंट की ऑफिशियल सिंगना फूड सिक्योरिटी एक्ट मनुंगदा यावरिबा गाइडलाइन की मतुंगिना मियामदा अथुब मतमदा हौजिक केंद्र सिदा फंगलिबा चाकथोंगी मतांगदा संदोकदबनी हाइखी गसे यु अंगनबदा हियांग मखा लेकाई हिरान मईगा लोनबा क्वाखोंग खोइदुम पुमेन लोनबा पाट अमदा नुपाग असि भागसांग अमा लेरमले लेकित्रबा मी अदु मोरांगथेम सना खोंबा कवि सही 35 अपोकपा लेकित्रबा नोंगाई कवि हारी थोदोसगी मतंगदा पुलिसना केस अमा लौखतखरे AICRP Central Agriculture University Manipur Center amasung Directorate of Research Central Agriculture University kaw anina punna sinduna scientific rearing of pigs habigi matangda training program amang asi kaw gi conference hall da hokre otopiki thoromda kaw gi din JM Laishram kaw gi Agri Economics Department gi Head Professor N Ram Singh kaw gi Animal Science Department gi Head TS Randhir Singh asu saruyaki Dr. Randhir na hakibada मणिपुर की तोंगान मफमदा ओक लोबी की पथाप असी मानदे चिंजाक पिजबदगी हौरगा मकोन सेमबदा खेनबा कया लई मरम असिना करंबा ओक मखल लोरगा कानगदगी हाइना लेपटॉप असी ओक लोबसिंगी दमक्तदी तौदबा यादब थबकनी इंडियाना नौना पुतोकपा रानी हारिग खंगनबा ओक मखल अमा मणिपुर दा चानबरा हाइना यंगबगी दमक्ता हौजिक कन्ना थिजिनबा चथरी मसना माइपाकलबदी ओक लोबसिंगदा अवनबा अमा लाकलगनी हाइकी feeding leitaba or feeding resources leitaba garan kamai sanani adagi tribal area na kamai sanani scavenging type de yo ego ki thadoga thori thuraga adagi baban dum thamagi yo kumyam su leitaba sigum na garan o piraga phagani adagi khara sawat ki ba well educated wera adagi koi entrepreneur di wakala abdana karam o piraga phagani hai ba kujiki animal science asugim develop tawre मणिपुर प्रदेश कांग्रेस कमेटी की वांगलोई एमएलए केएस जोय किशना मीडिया मैनेजमेंट की चार्ज पूरगनी एमएलए के रंजितना ट्रेजरर की थबक खक्तमक पूरगनी है ना एमपीसीसी की सेक्रेटरी एडमिनिस्ट्रेशन थादोक चेरोल मन खंगलगली हौजे पाव की मरथना अत्यन बब्रेक मथन लोमिनस Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance from the best instructors from Delhi. Join Ujjwal ICE Academy for foundation course. वांखई निंगथेम पुखरी मपाल दलैबा करियर नर्चर सेंटर दा लाखलिबा अप्रैल की तांग 10 दगी क्लास 9 अमदी 10 CBSE साइंस एंड मैथ्स अमसुंग क्लास 11 अमदी 12 CBSE अमदी कोस्टेम अनिमकी फाउंडेशन कोर्स हौजरगनी Pain relief ointment, khang naba, ok sikpa, tang sikpa, thu naba ni singbada, sinaba yarba, lipsap tukna putuk saba, Oza. Iridio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencing 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampat Chomlekai behind Radio Hotel. Contact number 8131025634. Berki matung da mukana taram noksari makata ba pau kharaga pizari Forest Development Agency Central Forest Division Manipur Green Mission Manipur Joint Forest Management Committee na harup amadi YOC na harup kapun sindra
International Day of Forest ki thorom ama pangthokre narup Makhapat Community Hall da pangthokba thorom aduda Sip Conservator of Forest Type 3 TS Mahendra Pratap Singh, Divisional Forest Officer Central Forest Division L Joy Kumar, Green Mission Manipur ki member TS Samo, Joint Forest Management Committee Naharup ki President N Basanta amadi YOC Club Naharup ki President KS Khogendra Singh Mamiyo kyana athunga mithung singona saruyaki. Forest and the Energy Hybrid Team the Pangto Kiba World Forest Degi Saruk Ama Oina Atobi Mitung Singna Ujara Kaya Thaki. Torongomari Lenana, Sip Conservator of Forest Mahendra Pratap Singhana, Mio Ibana Himbada, Umang Sing Lori Batodang, Nasigi Mirona, Punna Kanunava Matam Yore, Manipur Gising Sang Paring Kayagi Pibum Soxilak Basina, Pisibita Tanga Panga Hida Kamara Pambi Kaya, Tapna Mangshilakle, Umang Singna, Mio Ibana Himbada Pidba Sel Tumya Kanaba Sing Sunga Sigi Mirona Kang Batangai Pati have a wapam sing Pongdoki. Divisional Forest Officer Thobal Unique Wildlife Protection Manipur Amadi Range Forest Officer Kapuna Kusam Naduna World Forestry Numit Thoromgamari Lenana Umang Amadi Lamlaki South Napi Sinesi Haina Signature Campaign Ama Thobal Amadi Kaksing Mapam Sing the Pangtokre. Central Agricultural University Directorate of Extension Education Sinduna Processing and Packaging of Agri-Horti Production for Enhancing Self-Life Hybasida Noma Goba Awareness Cum Training Program Amakao Assembly Hall the Pangtokre. Tormadu the Agricultural Engineering Department Head Dr. Y. Zakendra Singh, Food Technology Professor Dr. T. K. Srivastava, Amasung FFP Investigator Principal Dr. P. S. Ranjit Sharmana Marubami Singh on Saruyaki. Y. Zakendra Potok Kutuma Quality Control Tobagalo and Amasibu Nintina maintain Toduna Tamlaga Mapangi Ketil that Hadopangam Namahotai Haki. Quality Yawi the young Hikari, the Angang in the Manja side, are now very near quality control had to say. But here important way, Hajini, the Yang Sai, I know, and the Panjari, but anyway, essentially important way. Ngasi malam mapam ki ada pangthok na mabam World Poetry Day cited thopang lupna sinduna Manipur Press Club ta pangthok re thormadu na Manipur Sahitya Parishad ki President T.S. Tombi Sahitya Academy Award de Yumlembam Ibom Sa amadi All India Radio ki Director Dilip Mayang na mathang na Chief Guest President amadi Guest of Honor Saruyaki thorongmari lenana aiba elangbam dinamanida Gopal Sharma Award su khushnaki thorongmari lenana Sarasan Thiamna Pongdokibada ngasi malam gi mapam kya thormasi paksana pangthokli Manipur dasu Sahitya thopang lupna sinduna sai khudingi leptana pangthorkli haina Pongdoki sai sigi February gi thada ningthokong awangkuna ward number 1 da Lesam Ningol Rita gi manaw nupina lekai adu da laminaba nupi masa ani bu lona puraga Guwahati da yonthokna na bahot rami habigi thodokta JSC ama semduna Lesam Ningol Rita gi ming manungbu lekai digi tanthokpagi phirep lokhiba adu handokpiu lekai aduda among hana sangduna lainana bagi ayaba pibiu haiduna ngasi Manipur Press Club ta pangthokpa permission ga unaba amada Lesam Ningol Rita Devi na phongdokre mana makata na phongdokhibara thodok aduda mahaki manaw nupigi mara leite chailal imphana makhoi humbu mara leite haiduna thadorok laga Bisnupur Police na mahaki manaw nupi bu kidnap amadi sana huran digi mara sizinduna pharaba matung langthabanda leiba juvenile home digi thadorok laba matung da hojik imung manungi miusing lekai aduda changduna leiba yadabadigi awaba kaya mayok nari haina phongdoraki karigino angangi joban angang si ayaba khoi ayab yauduna angang ku karai right leiteba kanal su leite in haijaru matam impal chablan na mating pangak pane angang han loktu angang han loktu an mane moi myam hunara angang loktu bada khoi wa bane manungda mangdu moi na khaibti karigino habi ge bai ngasi ai haijaram ge ba bot ki matang moi basi nei biramisi Manipur Urban Development gi Agency gi miyang makhada People's Development Society na sinduna self-help groups singi financial literacy camp ama Kiam Baning Singh Sangen Bisnupur da pangthokre Odobiki Thoromda Bisnupur Municipal Council gi Chairperson L Maniyaima Vice Chairperson S Bilasini Bisnupur amadi Tamenglong gi Lead District Manager D Balte People's Development Society gi Executive Officer T.S. Biramangol Susaruyaki National Urban Livelihood Mission gi makhada loan pinanabi damakta self-help groups singi nupi singi oina akhanana thobak asi thoromasi pangthokpani haiki State Council of Education Research and Training Sinduna Career Guidance Amasung Counseling Thromama Surasanpur gi IB Road Taliba Synod Hall da pangthokre Thromasida District Asigi School Amasung College gi mahiro kya marum na saruyaki
Haukiba mangi Congress government na mikhal mamangda DDF singidamakta yanakiba wafam sing anoba government asina April manga phawbagi manungda thabak to onthoktrabadi All Manipur DDF Welfare Association na khongjang makha chathargani hari Manipur Press Club ta pangthopa pawgi mifam amada association asigi wangang loi Riyaz Khana DDF personal listing tara ga yankhaina thagi lupa chani kaktuna joint account hangduna thamba amasung mamangda yanakiba wafam sing anoba government asina thabak to onthokani habigi thajabalai haki अखोना यानकीब वफमसिंग अदुदी अखोई लाक्लिबा एप्रिल की डेट 5 पौसिगी मनुंगदा पॉजिटिव ओइबा रेस्पॉन्स पुबिरक्तुना थबुक तो ओंथोपिरउ हाइबा वफम मणिपुर गवर्नमेंट की माइकेद वेलफेयर एसोसिएशन की माइकेद की थमजरी लोइना करिगुमसिंग अखोई एप्रिल की डेट 5 पौगी मनुंगदा हाइरिबा यानकीब वफम असि थबुक तो ओंथोरक्तबा तारगदी अखोई वेलफेयर एसोसिएशन ऑल मणिपुरना कोई खोंजंग जंगसिलगनी Sagolban Constituency Progressive Committee amadi Sagolban Block Congress Committee na MLA RK Imo taram opge thorom ama Sagolban da leiba MLA gi yomda pangthokre MLA RK Imo na kendra sigi miyam na mahakpu amona miyam gi mit oina thagat pirapagi damakta apian ba phongdoki opposition da leirabasu misang mikhai naidana thabak tawgani loinana Manipur gi su kya da mang thana yawgani haki Mastala ka tareta Imphal West Police Commando na phare hariba khangimam inaw sahini phu apokpa Sam Kumar lepham kumbi ising saibidagi singjamai singa makhongda leiba songtham lekai de leiriba mahak asi mayum makai panduna RPF amasung masigi lanmi sanglu PLA dagi potha kharba miyoi ni haina Assistant Secretary Publicity Bankim gi cherol amana sengdorogli sahi amasung na pangthok ka balai khitraba kangjam padakumar gi Nepalak subaning sing thorom gi saruk ama oina tha sigi tara mapandagi numin humni chukna pangthor kiba Sering Sedinaba Wari Masa Paba Amadi Padam Kumar Iramba Waring Sering Dagi Yumpam Oiduna Putopa Drama Utpagi Thorom Samusong Ukuda Leba Chorus Repertory Theatre Gi Shrine Playhouse Taboshin The Nasi Arabani Mitta Sahitya Academy Award Kumanthem Prakasna Mithuling Oiduna Ai Batarana Makoi na Iba Wari Masa Sing Pathoki Rabindranath Tagore na Iba Laikitraba Padam Kumar na Manipuri da Handolamba Karna Amasung Kunti Drama Oina Putoktuna Utki IPR की कमिश्नर के राधा कुमार ना सही अमचुकना पांगथोक के दौर थोरमसी मरुइना लिटरेचर आर्ट एंड कल्चर बु हेना मसक थोकना योखन अनबगिदमक मसिगी पांदम दा पांगथोकपनि हाकी मसिगी फंक्शन सी पांगथोक चरिबसी मरुइना लैगिदब कवि राइटर सिगी हक्तक ओइना सु तौजन नते मणिपुरी साहित्य गी सरुक अमा सु खना नैनबसे चाहि सु पछद पोरकना बा हेना बतुम कुमारना लैगिदब सिग मरी लैना हन पुथोक चबनी हेरो वाफम से आई मयाम द थमजगे Class 10 amadi 12 ki exam pass tohonan bigdamakta senyam ama khomgatuna mahilui sangbu hural kaithel onthoktuna sendong tangba geng khutpu ama Maoist Communist Party Manipur na masak khangdok le hari lubasagi standing committee gi coordinator Kyong Han Mangang gi cherol amana gen khutpu sina Uttar Pradesh ki board ki makhada class 10 amadi 12 ki exam asi Hizam Irabot Memorial Public School Langjing as over the exam thali exam than basisu school asigi hostel mamang daliba hall amada punna thali Invigilator na blackboard ta pakum ithok laga mayam patak na silaga thali magwang na phangnan magdamakta class 10 ki mahiroi amada rupa lusing kun aduga class 12 ki mahiroi amada ki rupa lusing kun sar lawi school asina tha taruk khutingi parikha sathaduna sahi amada anirak exam pangthokli thawang si hokiba sahi marirom hen badagi satharakli haina lubasina thigat padigi chapsana khangmangamle Aranba Torubasing asina selo magi manungda Manipur miyam da lale haijadrabadi amadi lamyan ba irabut ki ming pakshilibasi handokta ba thoklabadi lubasina mailoksang amada thamgadaba ikai khumnabadu thamnaroi akan mamiyang changlagani hai amukana anisu break amatang lominis The new Jigsaw 2017 series beats your heartbeat. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Beneath 100 meters from the Earth's surface, naturally filtered through sanding stones, pure
clean and healthy water. Hello Doctor, ISTB na Solsen mit kuding ini midang wadam pungtol taba matamda sandok seba live phone program ni lag deba March kitang kulumdoy sagol sen numita Dr. Umesh Takhel mayumna guest Dr. Edigani pikna spine injuries yanglen sharu sokpan bam sumasig laying habasini adum call to bira kata baik telephone number 2442336. Ozu bakata na pau ahin makhara ke pizari. Relief Center for the Welfare of Differently Able Person Manipurna awareness amagaloina na World Down Syndrome Day kaksingi langmaidong makalikai ta pangthokre thoromadu da National Award Laimayum Amarendra Sharma langmaidong Gram Panchayat ki upapradhan Y Pasot Laima Center asigi Joint Secretary Oinam Bir Kumar Progress Program Manager Morangthem Premier Su Sawyaki Siza I Camp Foundation na Medellin Healthcare Consultancy Private Limited ka kusam naduna singzamai Torban Khetri Lekai gi Mongkham Lambi Modern Club ta nomai oiba free eye screening camp amang se pangthokre camp aduga mari lenana Torban Khetri Lekai Gram Panchayat ki Pradhan Longjam Sunilna phongdorpada camp masina ketrek yauna hojik thengnari bamit ke mari leneba khudong sadaba amadi layong laina layong sing khangdoktuna laying bagi khudong saba pibani haiki Soibam Kansal Chanu Femina Miss India 2017 da saruk yana na bakhalle hari report talaiba Robert Naurem Studio and Academy da pangthopa pawgi mifam amada Robert Naurem na Kanchan Chanu na Manipur dagi Femina Miss India da yawba ahan ba oiragani Mumbai da pangthoka durga Miss India si India gi oina khwaidike soba contest amani haki Judges na Femina ga chana ni khanba duga Femina ga face oini eligibility oini khanba deserve oini khanba after judgment so much of a tough judgment over finally Kanchan handak chahi gi oina 2017 gidamakta Miss Manipur Queen 2017 na Kanchan na Manipur represent tawduna Femina Miss India 2017 Mumbai Grand Finale da saruk yargani Impal West Commando na NSN IM gi miyoi hum phare makoi singa dudi Tongsin Bengam Anal sahi humputra Abung Nikhu Village dagi Sandil District dagini Tongsin Thumwa sahi nipugani thoi apokpa Tongsin Santhoi Lambung Village Sandil District dagini Mark NSN IM gi Deputy Kelon Sarni Hari atopa amana Nula Rangam Anal sahi nipugamanga Sandil District Natham Village dagini Mahaksu NSN IM gi Deputy Kelon Sarni Hari makoi ahum ngarang Sangmai Police Station mamang dagi phapni hari Lasam Ningol Khurajam Ombi Isan sahi kungamanga mapurubagi ming Khurajam Hemanta Lepham Tengdongyang Makha Lekai digi nupi ama tha sigi taraga nipan gi ayuk pung mapolom taba matamda masegi angang unanabagi damakta hospital da chatkani haina thokibadagi thiba khangdre nupi asi foot mari makhai wangi masa pai mamai sangi kulai kuchuni mahakna thokiba matamda hangama pal masugi phanek ama setki mahak pukana gumuna thengne birabadi manak nakba police station da pau pibiu hari Thobal Police Station ki manung Chanba Uyal da gari hura lambani haiba miyo ima miyamna pharaga police station nakhre thodo osida senariba miyo asigi maming MD Fazal sei kungamanga apokpa lei kitraba Bazaruddin Sangayupham Maiden Khundagi hojikna Cherapur da leibani hari hojik makatana sarabigi pawlo bisi Nasiki sanabagi pauda Hyderabad April Kungama Thotiki Kulumde Power Pangtok Toriba Taramari Suba Youth National Athletic Championship Amasung Mitra Thotiki Taragamari Pauba Delhi the Pangtok Toriba Yakatret Suba Federation Cup National Senior Athletic Championship ta Manipur ki team Saruk Yagani Saruk Yanimba Athletes Singna Mas Kungamanga Paugi Manungda Athletic Association Manipur da register Tawdura Nungthil Pung Ani Degina Mari Paugi Manungda report Tawrgadabani Hari Thasiki Tang Tara Tretagi Urisagi Bhubaneswar da Pangtok Liba Kunthanithi Suba Sub Junior Indian Round Compound Recap National Archery Championship ta mixed team da W Maleshwari amadi Surjangan Bathoksom na Indian Round the gold medal lawakre Individual Olympic Round W Maleshwari na gold medal lawki Hoji makata na sanabigi pau boya ning thaujam dagi phangbigani
Manipur da cricket masanagi amata ngairba stadium Luang Pokpa cricket stadium Luang Changbam da chathariba ahanba MCA Luang Pokpa 2020 trophy gi ngachi sanakiba match da Blue Hawk Khuraina Force Khejrigaw bu maithiba pikre Manipur Cricket Association sinduna mamang thagi tang taramapalagi team kunmari na group mari thokna khaidoktuna stadium masita chathariba ahanba MCA Luang Pokpa 2020 trophy gi ngachi sanakiba match da Blue Hawk Khuraina Force Khejrigaw bu wicket tareta maithiba pikibani match asida maiti khiba Force Khejrigaw na toss ngamduna ahanba batting tokibada apiba over kunda wicket nipal turaga run marfu tarani thoi khak lokhi masigi bakhumda match asida mai pakhiba Blue Hawk Khuraina apiba over kungi manungda over tara taret ka ball ahumda wicket ahum khak turaga apiba target adu yoduna match asi mai pakhibani ngasi sanakiba match asida Blue Hawk Khuraigi all rounder sanaroi langambana wicket mari amadi run kuntare loduna man of the match takre hayeng ayuk stadium asida ahanba match oina riyang star nagama palamadi thau thangmai banga sanagani ani suba match ta KIYC Khejri edin mapalamadi UCC Uripoka sanagani Hausi makata nang sino magi okipa inga samo sung nongzugi pau pangbigani ngasigi oikiba ai ngasagi pauda ICAR lampel patki pirapa paugi matung ina ngasigi khwaidagi sakiba degree Celsius kuni thoi dasmik ama khwaidagi ingba degree Celsius tarani thoi dasmik taruk nuksita yawba ising manilgi sang ayukta sada marputara mari nuktilda sada yangkai taret oiki ngasigi nong suki bagi sang tarani thoi dasmik ani millimeter ni maruba paw mukan hapizari Pramata Suba Manipur Legislative Assembly gi ahan mifam na sidigi hawkre Manipur miyam ni yai pathawang amasung service ki damakta pro people oiba government ama wahenna na mahona gani haina governor na phongdokhe Chief Minister M. Biryan lupa crore singhom sanipan kungnipan hen bagi budget estimate puthokre amadi Manipur BJP government aman laklabadina jari Imphal railway project athubu matam de loislagani haina railway ki minister of state Rajan Gohena phongdokre ISTB ni pizaba paw matang asda losinjare niang tabiri busang amukan khunjare